ꯑꯩꯒꯤ ꯅꯥꯄꯗ ꯆꯤꯟꯕ ꯅꯥꯆꯣꯝ ꯂꯩꯔꯥꯡꯁꯤꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ? ꯅꯪꯒꯤ ꯅꯥꯆꯣꯝ ꯂꯩꯔꯥꯡꯗꯣ ꯄꯨꯡꯖꯥꯎ ꯊꯤꯟꯕꯤ ꯅꯥꯆꯣꯝ ꯂꯩꯔꯥꯡꯅꯤ꯫ ꯄꯨꯡꯖꯥꯎ ꯊꯤꯟꯕꯤ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯥꯆꯣꯝꯗꯨꯅ ꯇꯨꯝꯂꯨꯔꯕ ꯄꯥꯈꯪ ꯀꯌꯥꯒꯤ ꯊꯃꯣꯏꯕꯨ ꯄꯨꯡ ꯊꯤꯟꯗꯨꯅ ꯍꯧꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯄꯨꯡꯖꯥꯎ ꯊꯤꯟꯕꯤ ꯅꯥꯆꯣꯝ ꯂꯩꯔꯥꯡꯅꯤ ꯍꯥꯏꯔꯤꯕꯅꯤ ꯑꯩꯒꯤꯁꯦ꯫ ꯍꯩꯈ꯭ꯔꯦꯗꯀꯣ ꯁꯥꯍꯤꯇ꯭ꯌꯗꯤ, ꯀꯕꯤ ꯑꯣꯏꯒꯗꯕꯅꯤ ꯅꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯁꯤꯖꯇꯣꯝꯕꯤ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯋꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯂꯩꯆꯦꯜ ꯁꯦꯝꯂꯒ ꯆꯤꯜꯂꯛꯄ ꯑꯣꯏ ꯊꯪꯕ ꯅꯥꯄꯒꯤ ꯂꯩꯇꯦꯡ ꯑꯣꯏꯕ ꯁꯤꯖꯇꯣꯝꯕꯤꯒꯤ ꯅꯥꯆꯣꯝ ꯂꯩꯔꯥꯡ ꯀꯔꯤ ꯃꯌꯥꯏ ꯌꯥꯎꯏ ꯍꯥꯏꯒꯅꯤ? ꯁꯟꯗꯣꯛꯅ ꯇꯥꯛꯄꯗ ꯋꯥꯅ ꯊꯣꯛꯏ꯫ ꯃꯥꯒꯤ ꯅꯥꯆꯣꯝ ꯂꯩꯔꯥꯡꯁꯤꯗ ꯊꯃꯣꯏ ꯀꯌꯥꯒꯤ ꯌꯀꯥꯄꯨꯡꯗ ꯅꯨꯡꯁꯤ ꯈꯨꯊꯦꯛ ꯇꯝꯐꯝꯅꯤ, ꯅꯨꯡꯁꯤꯒꯤ ꯗꯥꯟꯊꯥꯗ ꯁꯥꯕ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯌꯣꯜ ꯆꯣꯡꯅꯐꯝ ꯅꯨꯡꯁꯤ ꯂꯩꯔꯥꯡꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯇ꯭ꯔꯕ ꯃꯥꯒꯤ ꯅꯥꯆꯣꯝꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯃꯙꯧꯅ ꯊꯧꯅꯔꯝꯕ ꯁꯥꯏꯀꯜ ꯍꯝꯃꯔꯗꯨꯗ ꯁꯦꯈꯔꯅ ꯊꯧꯔꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯣꯟꯗꯨꯝꯕꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯁꯥꯏꯀꯜꯒꯤ ꯈꯣꯡꯅꯦꯠꯇꯨ ꯑꯣꯠꯄꯗ ꯆꯣꯛꯊꯕ ꯐꯥꯎꯔꯁꯨ ꯅꯥꯆꯣꯝ ꯆꯤꯟꯕꯤ ꯅꯤꯡꯉꯣꯜꯗꯨ ꯎꯅꯤꯡꯕꯅ ꯂꯝꯁꯥꯡ ꯁꯥꯏꯀꯜ ꯊꯧꯔꯛꯄꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈꯤꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯂꯩꯕꯤ ꯁꯤꯖꯇꯣꯝꯕꯤꯕꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤꯁꯨ ꯍꯦꯛ ꯆꯥꯟꯅꯅ ꯎꯔꯨꯔꯦ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯄ ꯁꯦꯈꯔꯒ ꯀꯣꯟꯗꯨꯝꯕꯒꯗꯣ꯫ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯋꯥꯔꯤꯗꯒꯤ ꯈꯖꯤꯛ ꯅꯥꯊꯩꯔꯒ ꯆꯤꯡꯂꯦꯝꯕꯤꯅ ꯏꯪꯒꯤꯠꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯣ, ꯅꯪꯒꯤ ꯍꯝꯃꯔ ꯊꯧꯕ ꯆꯟꯗꯣꯟꯆꯩ ꯃꯥꯟꯕ, ꯅꯨꯡꯁꯤꯠꯅ ꯀꯟꯅ ꯁꯤꯠꯄꯗ ꯍꯨꯝꯈꯤꯒꯗꯕ ꯃꯥꯟꯕ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯄꯥꯈꯪ ꯈ꯭ꯋꯥꯡꯅꯧꯕꯁꯦ ꯌꯧꯔꯛꯑꯦ꯫ ꯌꯥꯏꯁ꯭ꯀꯨꯜ ꯄꯜꯂꯛꯄꯗ ꯃꯤꯠꯌꯦꯡꯅ ꯁꯣꯝꯗ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯤꯖꯇꯣꯝꯕꯤ ꯌꯦꯡꯉꯤ꯫ ꯌꯦꯡꯊꯣꯛꯈꯤꯕꯗ ꯎꯔꯦ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟ ꯆꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯕ ꯃꯈꯩ ꯁꯦꯈꯔꯅ ꯊꯧꯔꯒ ꯃꯅꯤꯡꯗꯅ ꯀꯣꯟꯗꯨꯝꯕꯅ ꯇꯣꯡꯉꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯃꯣꯏꯗꯣ ꯅꯤꯛ ꯅꯤꯛ ꯍꯦꯛ ꯂꯥꯎꯏ꯫ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯍꯩꯃꯥ, ꯋꯥꯕꯅ ꯁꯤꯕ ꯇꯥꯔꯦꯃꯤ! ꯏꯁ, ꯃꯤꯒꯤ ꯑꯋꯥꯕꯒ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯅꯪꯕꯣ? ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯝꯇꯁꯨ ꯌꯥꯎꯗꯕꯤ ꯅꯪꯕꯣ? ꯍꯣ, ꯌꯥꯎꯏ, ꯑꯩ ꯍꯤꯡꯆꯥꯕꯤ ꯅꯠꯇꯤꯌꯦ꯫ ꯑꯗꯨꯒꯤꯔꯅꯦ ꯊꯥ 6 ꯍꯦꯜꯂꯁꯤꯐꯥꯎ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯕꯤꯗ꯭ꯔꯤꯕꯁꯤꯕꯣ? ꯅꯪꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯁꯥꯏꯀꯜ ꯍꯝꯃꯔꯁꯤꯗ ꯆꯤ ꯊꯨꯡꯕꯁꯤꯅ ꯊꯧꯔꯒ ꯇꯦꯜꯂꯒ ꯅꯣꯏꯕ ꯀꯣꯟ ꯑꯍꯩꯕ ꯃꯥꯟꯕ ꯀꯣꯟꯗꯨꯝꯕꯁꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯏꯀꯜ ꯊꯧꯔꯒ ꯅꯪ ꯂꯨꯝꯕ ꯂꯥꯛꯏꯁꯦ? ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯏꯕꯦꯝꯃ, ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯒꯅꯤ꯫ ꯌꯦꯡꯊꯣꯛꯂꯤꯕꯅꯤ, ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯣꯛꯀꯗ꯭ꯔꯣ? ꯏꯁ, ꯃꯃꯜ ꯌꯥꯝ ꯀꯥꯍꯜꯂꯤꯀꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯤ꯫ ꯊꯃꯣꯏꯒꯤ ꯑꯔꯨꯝ ꯑꯌꯥꯡ ꯑꯣꯟꯗꯨꯅ ꯃꯃꯜ ꯀꯥꯍꯜꯂꯤꯉꯩ ꯁꯣꯝꯗꯗꯤꯅꯦ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪꯁꯦ ꯎꯀꯥꯏ ꯇꯛꯑꯦ꯫ ꯌꯦꯡꯈꯤꯅꯤ ꯑꯩꯗꯤ, ꯇꯧꯈꯤꯅꯤ ꯆꯪꯉꯤ, ꯃꯩꯅꯨꯡꯗ ꯏꯠꯄ ꯁꯅꯥꯒꯨꯝ꯫ ꯇꯧꯕꯤꯌꯨ ꯇꯧꯕꯤꯌꯨ ꯆꯪꯉꯤ꯫ ꯅꯪꯒꯤ ꯆꯥꯡꯌꯦꯡꯗꯣ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯅꯨꯃꯤꯠ ꯑꯃ ꯍꯦꯛ ꯂꯥꯛꯄꯗ ꯂꯩꯀꯣꯜ ꯃꯐꯝ ꯍꯣꯡꯈꯤꯕ ꯌꯥꯏ, ꯑꯅꯧꯕ ꯂꯩꯔꯪ ꯁꯥꯠꯐꯝ ꯊꯤꯈꯤꯕ ꯐꯥꯎ ꯌꯥꯏꯀꯣ꯫ ꯑꯩꯉꯣꯟꯗꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯕ ꯂꯩꯇꯦ꯫ ꯀꯌꯥ ꯑꯃꯁꯨ ꯆꯠꯈꯤ, ꯀꯌా ꯑꯃꯁꯨ ꯂꯥꯛꯈꯤꯅꯤ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯥꯄꯜꯁꯤꯗꯤ! ꯑꯁꯨꯝꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯣꯟꯗꯨꯝꯕꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯤ, ꯑꯩꯈꯣꯏ ꯃꯔꯨꯞꯅ ꯖꯥ ꯃꯈꯣꯡꯁꯤ ꯐꯥꯎꯕꯇ ꯊꯣꯛꯄꯤꯔꯛꯑꯣꯏ, ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯀꯔꯤ ꯋꯥꯅꯣ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯍꯥꯏꯔꯤꯁꯤꯕꯣ? ꯋꯥꯕꯨꯗꯤ ꯃꯌꯥꯝꯅꯤ, ꯑꯗꯨꯗ ꯍꯥꯏꯅꯤꯡꯕ ꯀꯌꯥꯗꯣ ꯇꯥꯕꯤꯅꯕ ꯃꯤꯗꯨꯅ ꯇꯥꯕꯤꯗ꯭ꯔꯗꯤ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤ ꯂꯩꯔꯦ? ꯆꯤꯡꯂꯦꯝꯕꯤꯅ ꯋꯥ ꯃꯥꯡꯅꯕꯅꯤ ꯑꯗꯨꯁꯨ, ꯅꯠꯇ꯭ꯔꯗꯣ? ꯆꯤꯡꯂꯦꯝꯕꯤꯒ ꯂꯣꯏꯅꯅ ꯇꯨꯡꯗ ꯃꯥꯡꯗ ꯀꯣꯟꯗꯨꯝꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯖꯥ ꯃꯈꯣꯡꯗ ꯁꯥꯏꯀꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯆꯤꯡꯂꯦꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯐꯤꯕꯝ ꯁꯦꯝꯃꯤ꯫ ꯁꯦꯈꯔꯗꯣ ꯔꯨꯃꯥꯜ ꯑꯃ ꯄꯥꯏ꯫ ꯂꯥꯏꯕꯛꯇꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯍꯨꯃꯥꯡ ꯏꯔꯤꯛꯁꯤꯡꯗꯨ ꯇꯩꯊꯣꯛꯏ꯫ ꯄꯥꯈꯪꯅꯤ, ꯍꯨꯃꯥꯡ ꯃꯅꯝ ꯆꯦꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯄꯣꯁ ꯇꯧꯔꯤꯅꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯌꯥꯝꯕꯨꯡ, ꯉꯁꯤꯁꯨ ꯑꯣꯏꯅꯝꯗ꯭ꯔꯦ, ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨꯅꯤ, ꯃꯥꯒꯤ ꯈꯣꯡꯐꯝ ꯉꯁꯤꯁꯨ ꯍꯣꯡꯗ꯭ꯔꯤ꯫ ꯁꯦꯈꯔ ꯆꯤꯡꯂꯦꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯃꯥꯏꯊꯣꯡꯗꯣ ꯏꯀꯥꯏꯕꯒꯤ ꯃꯆꯨꯅ ꯈꯖꯤꯛ ꯄꯥꯔꯞ ꯁꯪꯖꯤꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯏꯀꯥꯏ ꯊꯤꯒꯜꯂꯤ, ꯃꯃꯥꯏ ꯁꯣꯜꯂꯤ, ꯃꯤꯉꯝꯗꯦ꯫ ꯑꯗꯨꯅ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯃꯥꯗꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯩꯃꯥꯏꯗ ꯁꯨꯝ ꯌꯦꯡꯈꯤꯕꯗ ꯅꯣꯡꯈꯠꯂꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯛꯆꯦꯡ ꯃꯆꯥ ꯈꯔ ꯄꯔꯦꯡ ꯁꯥꯅ ꯃꯤꯠꯃꯥꯡꯗ ꯃꯥꯒꯤ ꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯁꯥꯟꯅꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡ ꯃꯥꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯍꯌꯦꯡꯗꯤ ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠꯅꯤ, ꯑꯔꯦꯞꯄ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯆꯧꯕ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯗꯥꯏ, ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯍꯦꯛ ꯌꯧꯕꯒ
ꯃꯥꯒꯤ ꯊꯥꯖꯕꯗꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯀꯛꯆꯤꯡꯗꯨ ꯌꯦꯡꯕꯅ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯃꯥꯗꯤ ꯇꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯛ ꯊꯃꯣꯏ ꯄꯥꯟꯗꯕꯤꯁꯤꯒꯤ ꯍꯥꯀꯟꯗ ꯃꯥꯒꯤ ꯊꯃꯣꯏꯅ ꯃꯍꯤ ꯂꯥꯡꯂꯤꯕ꯫ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯤ ꯀꯣꯟꯗꯨꯝꯕꯅ꯫ ꯆꯤꯡꯂꯦꯝꯕꯤ, ꯄꯥꯞꯄꯨꯅꯤꯀꯣ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ, ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯍꯦꯛ ꯌꯥꯎꯗꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯁꯤꯖꯇꯣꯝꯕꯤꯁꯦ꯫ ꯇꯁꯦꯡꯅ ꯌꯥꯔꯣꯏ ꯍꯥꯏꯔꯒꯅ ꯌꯥꯔꯔꯣꯏ ꯍꯥꯏꯗꯣꯛꯄꯤꯔꯣ, ꯌꯥꯅꯤ ꯍꯥꯏꯔꯒꯅ ꯌꯥꯅꯤꯀꯣ, ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯗꯈꯩ ꯑꯗꯨꯝ ꯑꯣꯠꯂꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯆꯤꯡꯂꯦꯝꯕꯤꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯀꯣꯟꯗꯨꯝꯕꯅ ꯁꯥꯏꯀꯜ ꯈꯣꯡꯅꯦꯠ ꯂꯥꯝꯕ ꯐꯪꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯕ ꯑꯩꯁꯦ ꯌꯥꯝꯕꯨꯡꯅ ꯅꯨꯡꯇꯤꯒꯤ ꯃꯅꯤꯡꯗ ꯍꯥꯞꯂꯒ ꯄꯨꯔꯛꯏꯁꯦ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇꯕꯨ ꯐꯪꯉꯗꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯕꯅ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕꯅꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯑꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤ, ꯉꯁꯤ ꯂꯥꯛꯏꯉꯩꯁꯤꯗ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯈ꯭ꯔꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯟꯖꯈ꯭ꯔꯒꯦ꯫ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇꯦ, ꯏꯀꯥꯏꯕ ꯈꯪꯉꯤ꯫ ꯀꯣꯟꯗꯨꯝꯕꯁꯨ ꯁꯥꯎꯅ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯃꯈꯩ ꯃꯆꯤꯟꯗ ꯕꯦꯗ꯭ꯔꯣꯡ ꯕꯦꯗ꯭ꯔꯣꯡ ꯉꯥꯡꯍꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯥꯡꯍꯧꯏ꯫ ꯇꯧꯕꯕꯨꯗꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯁꯤꯖꯅ ꯁꯛ ꯐꯖꯩ ꯍꯥꯏꯕꯒꯤ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄ ꯅꯥꯄꯜꯁꯤꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯅꯣꯡꯃ ꯒꯣꯕꯤꯟꯗꯒꯤ ꯖꯒꯣꯏ ꯔꯥꯁ ꯁꯥꯟꯅꯈꯤꯕ ꯅꯨꯃꯤꯠꯇ ꯏꯍꯥꯟ ꯍꯥꯟꯅ ꯎꯈꯤꯕ ꯅꯨꯃꯤꯠꯅꯤ ꯁꯦꯈꯔꯅ ꯁꯤꯖꯕꯨ꯫ ꯃꯤꯅ ꯆꯤꯛꯅ ꯆꯩꯅ ꯉꯝꯗꯅ ꯇꯤꯜꯂꯕ ꯄꯥꯛ ꯆꯥꯎꯔꯕ ಶ್ರೀ ಗೋವಿಂದಜಿꯒꯤ ꯃꯥꯝꯇꯣꯞ ꯃꯌꯥꯏꯗꯨꯗ ꯖꯒꯣꯏ ꯔꯥꯁ ꯌꯦꯡꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯦꯠ ꯄꯣꯠꯂꯣꯏꯗꯨꯒ ꯖꯒꯠꯀꯤ ꯃꯕꯦꯝꯃꯅꯤ ꯁꯣꯟꯅꯔꯤꯕ ꯔꯁ ꯄꯨꯝꯕꯅ ꯇꯤꯜꯂꯕ ꯃꯥꯒꯤ ꯃꯕꯨꯡꯉꯣ ꯀ꯭ꯔꯤꯁꯅꯒꯤ ꯊꯧꯒꯜ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯔꯥꯁꯦꯁꯣꯔꯤꯒꯤ ꯁꯛꯇꯝ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯤ ꯁꯤꯖ ꯒꯣꯄꯤꯁꯤꯡꯗꯒꯤ ꯃꯥꯅ ꯏꯍꯦꯟ ꯍꯦꯟꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯁꯦꯈꯔꯗꯤ ꯁꯤꯖꯇꯣꯝꯕꯤꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯈꯤ꯫ ꯔꯥꯁꯦꯁꯣꯔꯤ ꯁꯥꯈꯤꯕꯤꯗꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝ ꯍꯪꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯃꯁꯤꯡ ꯈꯪꯗꯅ ꯆꯪꯈꯤ꯫ ꯑꯗꯨꯒ ꯊꯤꯔꯨꯕ ꯃꯇꯝꯗꯗꯤ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡ ꯂꯩꯔꯛꯇꯒꯤꯅꯤ ꯍꯦꯛ ꯈꯪꯂꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯔꯥꯁꯦꯁꯣꯔꯤ ꯁꯥꯈꯤꯕꯤ ꯁꯤꯖꯇꯣꯝꯕꯤ ꯂꯨꯝꯕ ꯂꯥꯛꯄ ꯍꯧꯈꯤꯕꯅꯤ꯫ ꯐꯅ ꯂꯨꯝꯂꯁꯨ ꯐꯅ ꯍꯥꯏꯖꯔꯁꯨ ꯇꯥꯕꯤꯒꯗꯕ ꯃꯥꯅ ꯇꯥꯕꯤꯗꯅ ꯑꯗꯨꯃꯛ ꯇꯥꯁꯤꯟꯅꯗꯅ ꯂꯩꯔꯤ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯔꯛ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯝꯇ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯨꯁꯤ ꯃꯃꯥꯡꯗ ꯆꯥꯃꯔꯛꯁꯨ ꯍꯥꯏꯖꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯁꯤꯖꯁꯨ ꯁꯤꯈꯥꯡ ꯍꯦꯛ ꯈꯥꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯨꯕꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯑꯇꯇꯥꯏ ꯍꯦꯛ ꯑꯣꯏꯍꯧꯏ꯫ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯅ ꯐꯣꯡꯕꯪꯅꯗꯨꯅ ꯂꯩ꯫ ꯑꯃꯨꯛꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯃꯤꯠꯇꯤ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯖꯥꯝ ꯃꯈꯣꯡꯗꯨꯗ ꯄꯥꯈꯪ ꯑꯅꯤꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯒꯅꯤ? ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯀꯔꯤ ꯍꯥꯏꯁꯤꯒꯦ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤꯅ ꯀꯣꯟꯗꯣꯝ ꯁꯥꯎꯔꯅꯣ, ꯉꯁꯤꯃꯛ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯈꯪꯕ ꯍꯥꯏꯗꯨꯗꯤ ꯌꯥꯝ ꯋꯥꯅꯗꯤ ꯊꯣꯛꯑꯅꯤ꯫ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯌꯦꯡꯉꯣ ꯍꯌꯦꯡꯗꯣ ꯄꯨꯡ 2 ꯏꯅꯤ ꯁꯣꯔꯣꯒꯤ ꯍꯣꯇꯦꯜꯗ ꯊꯦꯡꯅꯁꯤ꯫ ꯀꯣꯟꯗꯨꯝꯕ ꯁꯥꯎꯔꯝꯕꯗꯨ ꯃꯅꯤꯡ ꯈꯔ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯍꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯀꯣꯟꯗꯨꯝꯕꯅ ꯑꯍꯣꯏ, ꯑꯗꯣ ꯁꯤꯖꯁꯨ ꯌꯥꯎꯗꯣꯏꯔꯣ? ꯌꯥꯎꯗꯣꯏꯅꯤ, ꯑꯩꯅ ꯅꯝꯗꯨꯅ ꯄꯨꯊꯣꯔꯛꯀꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯅꯣꯏ ꯊꯣꯏꯅ ꯋꯥꯔꯨꯅꯨ, ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤꯌꯦ꯫ ꯑꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯍꯣꯏ ꯆꯠꯂꯣ꯫ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯏ꯫ ꯁꯦꯈꯔ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯕꯗꯨ ꯈꯔꯗꯤ ꯐꯕꯗꯧꯅ ꯇꯧꯏ꯫ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯁꯥꯏꯀꯜ ꯍꯝꯃꯔꯗꯨ ꯑꯃꯨꯛ ꯈꯣꯡꯅꯦꯠꯇꯨ ꯑꯣꯠ ꯍꯨꯏ ꯈꯣꯡꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯤ ꯁꯨꯛꯇꯣꯛ ꯄꯩꯊꯣꯛꯂꯗꯨꯅ ꯁꯤꯖꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯐꯝꯊꯩ꯫ ꯁꯤꯖꯅ ꯀꯔꯦꯝꯅꯅ ꯀꯩꯅꯣ ꯑꯗꯨꯛ ꯀꯨꯏꯅ ꯅꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯅ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕꯅꯤ ꯅꯣꯏꯕꯣ꯫ ꯏꯕꯦꯝꯃꯒꯤ ꯊꯧ ꯌꯥꯝ ꯄꯨꯕꯗ ꯋꯥꯔꯤ ꯋꯥꯏꯀꯨꯞ ꯄꯨꯕꯤꯅ ꯋꯥꯏ ꯍꯥꯏꯗꯣ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗ꯫ ꯑꯅꯤꯗꯨ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯍꯣ ꯑꯩꯈꯣꯏꯗꯤ ꯑꯔꯦꯝꯕꯗ ꯄꯥꯝꯕꯣꯝ ꯅꯥꯅꯕ ꯁꯌꯦꯡ ꯁꯌꯥꯠ ꯇꯦꯛꯅꯕ ꯋꯥꯏꯀꯨꯞ ꯄꯨꯕꯤꯌꯨ ꯍꯥꯏꯖꯈꯤꯗꯦꯀꯣ꯫ ꯋꯥꯍꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯇꯧꯅꯗꯤ ꯍꯥꯏꯔꯤ ꯃꯤꯑꯣꯠꯄꯤ꯫ ꯑꯩꯕꯨ ꯃꯤꯑꯣꯠꯄꯤꯔꯣ? ꯅꯪꯅ ꯃꯤꯑꯣꯠꯄꯤꯒ ꯍꯥꯏꯔꯤꯗꯨꯕꯣ? ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩ ꯑꯝꯇ ꯅꯣꯛꯍꯧꯈꯤꯒꯦ꯫ ꯀꯔꯦꯝꯅꯕꯗꯤ ꯁꯥꯊꯤꯅ ꯍꯩ ꯁꯤꯖꯇꯣꯝꯕꯤꯗꯣ꯫ ꯑꯗꯨꯃ ꯅꯣꯛꯏ꯫ ꯅꯪꯅ ꯅꯣꯛꯇꯅ ꯀꯅꯥꯅ ꯅꯣꯛꯀꯅꯤ ꯑꯇꯥꯒ ꯐꯣꯡꯅꯕꯤ? ꯅꯨꯄꯥ ꯑꯅꯤꯗꯣ ꯍꯦꯛ ꯎꯅꯔꯨꯕꯗꯒꯤ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯂꯋꯥꯏꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯆꯤꯡꯂꯦꯝꯕꯤ? ꯅꯇꯧꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯛꯇꯕ꯫ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯕ ꯑꯩꯕꯨꯗꯤ? ꯃꯔꯝ ꯑꯝꯇ ꯈꯪꯖꯒꯦ ꯌꯥꯒꯗ꯭ꯔꯣ? ꯊꯃꯣꯏ ꯄꯥꯟꯗꯕꯤ, ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯍꯥꯏꯌꯨ ꯍꯥꯏꯕꯁꯤ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯄꯦꯜꯂꯦ, ꯅꯨꯄꯥꯅꯦꯅ ꯃꯌꯥꯡ ꯏꯀꯪ ꯍꯦꯛ ꯀꯪꯂꯗꯅ ꯊꯥ ꯁꯨꯗꯅ ꯄꯣꯛꯄ ꯍꯦꯛ ꯃꯥꯜꯂꯗꯅ꯫
हाइमल्लिहे नंगसु मीगी मचा पाखंगदो तारगा करी खनखिने नंगसे आइगी लुना तिनबी इमानबीनिको फरसु फट्रसु आइगी मिचंग फावबदी चंगबीबा याबनी मिचंगमदा चंगनिंग्रे बेमा नंगसे आइगी इमानबी ओरसु तल्ले लाइमा नुमितका तासेलकपगा ममानबी मसेलसिंगदो ओइनादुना वारी सानरंबगा लोइना नुमितका ताखिबगा मयुमदा हनख्रे नुमितसिमदी नुमिदांगी मतम मागी कादा वखल खल्ली थोंगनाउदगी लिसलकलिबा लमतागी 13 निपानबा थाजा मागी थाबल मंगालदुदा करी वखलबु खलुरबनो खंगदे नोकमी नोकमीरदना सिजतोंबीदो मंगलानगी पाकता ताउदुना ले सिजतोंबीना हे थाबल नंगसे काई होबा यामाई चमजरबी थमुइबु नंगी थाबल लांगदा कुपसिनबिग्रे करिगिनो 13 निपानबा थाजा नंगी थाबल मंगालदा असुक यामना अहिना नोंगोलुरिबा असी हायरदुना ममित अनिदो उइशली थोंगनाउदगी सेचेलकपा नुंगसितकी पोमरकता कबोकले थाबले अनिगी लेनमसु इरोइनरई थमोइना मपालसा नुंगशिबना महै यानबगुम फावी खंगहौदना उइशलिबा मागी मिशना अनिदुदा शेखरगी सक्तमना नोकमी मिटमांगदा लेपलरे स्वाइलावी मसादो थमोइगी खोंजोसु यांगसिलई मिहोलना थमोइबु ताकली नुंगशिबगी हौरकफमनी वाखलना पुकनिंगबु लमजिंगदुना पुई तनिकलबा थमोइना थमना खेंजोंग लांगदा लाइजे इरिक पकपगुम नुंगसी इरिकना पकलकपदा खोइरांग लोइदबा कनाले उइशलंबा ममित अनिदो पांगथोरे अदुगा करिनो इना हुजिक उरिदुना चुम्बराने थमोइसिना वाखलसिदा ओइनादुना सानारिब्रा सेमजिन साजेनबा वाखलगी थविनसिना थमोइदा मिता हलकपा सक्तमरा नति मिनंबना ओइहलकपा सेमजिन साजेनबा सक्तम नति थमोइने येंगलकपा असेंगबा नुंगसी सक्तम नुंगसीगी तुरीने येगलकपा अमकपा याउद्रबा नुंगसीबना थलबा असेंगबा सक्तमने हाइना लौरजाने असी हाइरगा ngakchanana amuk thabal mangalduda naitom thoklibi thajamabu yengi handamukso nongdol thajamabu yenglubada sekharna thagi lebakta leptuna mabu khulam toina kaurakpagum phawi kadongdagino khanghaude mitludagi pigi irik sinthare aduga asibu nungshiba haibadu oigadra mani mahusagi khudul khutchangdraba tasengba taruba nungsiba थाबल मंगालदुदा लेरंबदगी मागी कादा लेरिबा उपुदो हांगदोकलगा नुपा मयामना मंगोंदा पिरकपा मसिंग थिंगमद्रबा चिठी सिंगदुगी मरकता शेखरना मंगोंदा पिरखिबा चिठीदो मयाम मरकतुदगी कोइथी थीरे यामनखिबना चिठी सिंगदु थीबदा पाखेक फंगदे चिठी सिंगदो अंथोकनसु यामी नोंगमता पाउखुम पीखिद्रबा चिठी ngakतनी अदुबो चिठी मयाम मरकसिदगी ngasiदी शेखरना पिरखिबा चिठीदो खंदोकलगा तपना अचिकपा थाबलगी मंगालदुदा खंगपा पानिंग लखिबने शेखरगी चिठीदो फंगबदुदा खोइरांग खोइसाउने मदोम मचिंदा मुरुम सोले चिंगलेंबे थागी तो लोपीदुना नंगबो आइ पोस्टमैन ओइबियो हाइदुना आइदे हाइखिबा लेदे उची चाखोनगम होंजिलकलिबा नंगी चिठी मयामसिगी मरक्तगी शेखरगी चिठी थीबदा आइदे लवाइ सातले इताइबे मपु फत्तबी ताइनफम खंगदबगी अदुक हाइरिबनी चिठी सिंगदो हांगदोकलदुना अमममता शेखरगी ममिंग यावबा चिठीदो फंगनबा थीरे यामख्रबा चिठीनी चामगी मथकनी मंगोंदा ngawjaba lukjaba चिठी कयानी चिंगलेंबिगी खुथांगदा सिनरखिबा चिठी ngaktani अदुबु उचिन्ना चिन्ना चिठी मयामदो ओदलबा मतुंग शेखरना पिरकपा चिठीदो हेक थेंगनरुरे चिठीदो फंगबदा खोइरांगबा खोइसाउनबदुदि फरे ngasiदी मिटिंगना वाही परिंग सिंगदो पारगे हाइबगी मतागुम खुत्ता चेबांगदु पाई पागी हेक तौबगा मई मुदख्रे लोड सेडिंगी मतम ओइबना कादु पुंगमममी अदुबु थोंगनाउदगी लिसिलकपा थाबल मंगालदुनदी कादु खरदा ओइरसो गांथोखली टेबलदा लेबा मैखेत मारगा थी अदु हेक फंगबगा लेंटर्नदु चुखतली अदुगा चिठीदो लेंटर्न मदी थाबल मंगाल अनिगी लोनबा मंगालदुदा पाबा हौरकले चिठीगी वारोल सिजा मीनदी इंगोंदा हाय अहानबा उबदा थमोय मयोल चुम नुंगशिगी मरुहुल अदुबो आइगी फमददी मदु हाइजिनबा मानगी आई मवा लौखिदे खुदिंगमक्तो मिनंबने खनगी अदुबो नंगा थेंगनरुबा मिको सिंगलबा गोविंदगी लाइशंगदा कटपा
Jagoi raski numidang nangbu ihana na ujaba phangkiba numittuda mayol chonglamdaba aigi thamoise mayol chongki numittuda khangki nungshiba karino minangba haitraba thamoisina nangi thamoiga naksinaba pamlure Gobindagi sarik makhol marakta ningai chawba thamoibu themjinbiki nangi nausumlaba nungshigi taibangpan amada puduna chatki aidi wa koithokna ngangbase mahausadagi haite aduna chithisi mateng lo direct hekta hairagi ai nangbu tasengna nungsi sijadomi punsigi ahanba madi aroibashu nangna oijagi taniklaba thamoina nangi asengba paukhom amattadi nijari kayam kuina aibu maithakta ngauduna thambikene nangi nungshibada ikhau langlaba thamoise kaidongai nungshiri khikpigani ai tasengna hingbada waraba misak ama haibadu oire nangi paukhom ama ngaibadu adubu thaji paukhom phangdriba wahangsigi paukhomse nongma natraga nongmadi nangna soidana pirakani achetpa thajaba amaga loinana lebliba thamoigi khongfamne haiba kaubiganu lebliba nungsi khongfamne khakpu thanbiganu paukhom ngaibada waraba thamoi ama Rajkumar Shekhar Chithi ki warol se paba loirakpada mitlu anido pina pungthan thalle sijatombi Chithi da yawrakliba wahai singdo hanjin hanjin pari adubu pen banaide hanjin parasu chithi ki wahai singdo ngasidi thabal gi mangalna napal na yomlabi thamoi amabu mahu chingthokre isinga thawayan sinaramba magi thamoido ngasidi nihol mafam tare sijatombi thabal mangal du yengna napal chawbi thamoi nakse minungsi leite hairamgani ko aina kayada nangbu wahaliba lamdagi taramari ni panba thabal mangal nangna aigi maklamba thamoise bungan he ngan thokhanbiri asi hairaduna thamoido madom themjinjei sijatombido asom tawna numit sima suhauki mathangi numitni Sijatombiga loinana hotel da phaminaba phangni khallubada hainakhiba pungsing yawraktringai mana setkadauba mafi marol singdo machu tanaba mapop kaidanaba konyai takpa loibaga irumai thajaba loirakpaga pungdu yaraktre faklangda thetliba ghariduna pung ama mukta ngaisilakle haibagi pautak ama matamgi lairembina piri maki semba loiraduna hojikte madhaugi cycle hambarduga loinana lamdagi yausang hoba numitki nungthilda thamoina nungsi hangchit langlurage haibagi matagum khangon marak aduda cycle gi tire duda yauriba spoke taraduna matamgi khongchat takpa second gi khongchat sandokna takpagum lepa leitana chatli thoriba cycle duna lepa leitana lambi da lakpada yausang hoba numitki yausang mai thanaba sang macha lambi mapalda mafam chana leikaigi ahal angang khaidana numidang wairamgi matam ngaina sem sari khuding maksi loina oi cycle du thauna wakhalna nungai ipakta tauduna le malang khangon angawba marakta madi nungshibana homduna uduna jatli leptana sum lakpana ini sorogi hotel yaukhiba khanghaude sekharamadi kondumba mafam chaba phansang ama yeng ani du hek phamthabaga mikup ama kanadana nachom chinbi Sijatombido chinglembiga loinana ini sorogi hotel du tamna lai makhoina loina rakpada angang nupa macha boinausu yaure pakhang anina famliba phansang duda mayoknana Sijatombi chinglembi amadi boinausu famli sanna lekthokpa malaba tapnappa samlangduda yubi thaugi manamna samlangduda fudogli thajarude ngasigi miko nongmatasu magi chithigi paukhum nongmatasu pibirakhidaba Sijatombi mitmangda khanghaudana famlarabada manglan ama taibangda itha thajadana khanghaudana mangphaunarakpagum phawi hanadagi hauna ikai thiganbaga amukke hene ikaikhre michanaba ngamdana mamaido amada amuk on yet oi onduna sanaragale chinglembina kondombada yenglaga ta kondom tharoi oina chupase ahanba punna chaminabanina kaudanaba tharoi thongbaga singju bora paporga lamba hek parase kondumbana hoyai haying waifau hek kaudanaba chinglembina khoningna kakkak naronda wahai amatadi hayo haiduna
ꯂꯦꯝꯖ ꯏꯅꯣꯠꯀ ꯂꯣꯏꯅꯅ ꯁꯝꯂꯥꯡ ꯃꯐꯩ ꯁꯦꯟꯅꯔꯤꯕꯤ ꯁꯤꯖꯇꯣꯝꯕꯤꯗ ꯇꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯣꯏꯃꯥꯏ ꯍꯥꯏꯗꯦ, ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯅꯗꯤ ꯃꯔꯣꯜ ꯂꯣꯜꯂꯤ꯫ ꯍꯥꯏꯔꯣꯏ, ꯑꯩ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯣꯏ, ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯤꯠꯌꯦꯡꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯣꯏ ꯊꯪꯕ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝꯗꯨꯒꯤ ꯃꯊꯣꯏꯗꯤ ꯍꯦꯟꯒꯠꯅꯕ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯗꯤ ꯁꯦꯝꯂꯤ꯫ ꯅꯥꯆꯣꯝꯗꯨ ꯁꯦꯝꯕꯅ ꯃꯊꯧ ꯑꯣꯏꯔꯤ꯫ ꯅꯥꯄꯜ, ꯍꯦ ꯅꯥꯄꯜ, ꯅꯪꯒꯤ ꯂꯣꯡꯂꯤꯕ ꯃꯁꯥ ꯃꯔꯦꯡꯁꯤ ꯎꯅꯤꯡ ꯊꯧꯒꯨꯝ ꯇꯥꯡꯖꯨꯝꯃꯤ, ꯄꯥꯛ ꯍꯦꯛ ꯍꯟꯗꯦ꯫ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯄꯥꯜ ꯅꯪꯉꯣꯟꯗꯒꯤ ꯇꯥꯡꯗꯦ꯫ ꯄꯣꯡꯉꯤ ꯆꯥꯎꯏ ꯎꯖꯥꯎ ꯎꯔꯦꯟ ꯂꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯅꯔꯤꯕ ꯎꯅꯤꯡ ꯊꯧꯒꯨꯝ ꯊꯃꯣꯏ ꯃꯥꯒꯤ ꯅꯥꯄꯜꯁꯨ ꯑꯗꯨꯃꯛ ꯄꯣꯡꯂꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯍꯥꯛꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄ ꯅꯥꯄꯜꯅ ꯃꯄꯥꯟ ꯊꯣꯡꯗ ꯅꯤꯡꯉꯣꯜꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯁꯨ ꯃꯅꯨꯡꯗꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯕ ꯊꯃꯣꯏꯅꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯊꯃꯣꯏꯒꯤ ꯃꯃꯜ ꯂꯦꯞꯂꯕꯅꯤ꯫ ꯂꯦꯞꯂꯤꯕ ꯃꯃꯜꯁꯤ ꯀꯩꯊꯦꯜ ꯂꯨꯛꯃꯥꯏ ꯇꯔꯥꯒꯤ ꯃꯆꯪ ꯈꯨꯜꯂꯁꯨ ꯄꯤꯕ ꯉꯝꯂꯔꯣꯏꯗꯕ, ꯀꯅꯥꯅꯁꯨ ꯃꯟꯇꯤꯛꯅꯕ ꯉꯝꯂꯔꯣꯏꯗꯕ ꯊꯃꯣꯏꯒꯤ ꯃꯃꯜꯅꯤ ꯅꯨꯡꯁꯤꯕꯅ ꯂꯦꯞꯈꯤꯕ꯫ ꯆꯉꯥꯡ ꯒ꯭ꯂꯥꯁ 5, ꯕꯣꯔꯥ ꯄ꯭ꯂꯦꯠ 1, ꯄꯥꯐꯣꯔ ꯁꯤꯡꯖꯨ ꯑꯗꯨꯒ ꯊꯔꯣꯏ ꯊꯣꯡꯕ ꯄ꯭ꯂꯦꯠ 2ꯅ ꯇꯦꯕꯜꯗꯨꯗ ꯊꯧꯒꯜ ꯇꯧꯔꯔꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯦ꯫ ꯅꯥꯆꯣꯝ ꯆꯤꯟꯕꯤ ꯅꯤꯡꯉꯣꯜꯒ ꯏꯀꯥꯏ ꯊꯤꯒꯟꯕ ꯄꯥꯈꯪꯒ ꯊꯔꯣꯏꯗꯨ ꯆꯨꯞꯂꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯥꯐꯣꯔ ꯃꯔꯛꯇꯨꯗ꯫ ꯑꯗꯨꯕꯨ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯃꯍꯥꯎꯅ ꯃꯌꯥꯝꯗꯨꯗꯒꯤ ꯏꯍꯦꯟ ꯍꯦꯟꯕꯗꯧꯅ ꯇꯧꯏ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯩ꯫ ꯁꯤꯖꯇꯣꯝꯕꯤꯒ ꯁꯦꯈꯔꯒꯁꯨ ꯃꯔꯛ ꯃꯔꯛꯇ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯅꯗꯅ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯌꯦꯡꯅꯩ꯫ ꯌꯦꯡꯁꯤꯟꯅꯗ ꯁꯥꯕꯅ ꯃꯆꯠꯅꯤ꯫ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡꯅ ꯂꯝꯊꯔꯕ ꯅꯨꯡꯁꯤ ꯂꯝꯖꯦꯜꯗ ꯃꯤꯍꯨꯜꯅ ꯆꯦꯜꯂꯤ, ꯊꯃꯣꯏꯅ ꯂꯝꯊꯨꯡꯐꯝ ꯑꯣꯏꯗꯨꯅ꯫ ꯅꯍꯥꯟꯈꯩ ꯃꯥꯒꯤ ꯅꯥꯄꯜꯗꯨꯃꯛ ꯇꯧꯔꯨꯗ꯭ꯔꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯆꯤꯊꯤ ꯍꯟꯈꯤꯗꯕꯗꯨꯅꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡꯅꯗꯤ ꯇꯥꯛꯂꯤꯕꯅꯤ ꯊꯃꯣꯏꯒꯤ ꯂꯣꯟꯊꯣꯛꯇꯕ ꯃꯔꯣꯜ꯫ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯍꯥꯏꯗ꯭ꯔꯕꯁꯨ, ꯌꯥꯝꯕꯨꯡ ꯁꯦꯈꯔ, ꯑꯩꯁꯦ ꯏꯁꯥꯅ ꯌꯥꯖꯔꯦ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ꯫ ꯑꯃꯔꯣꯝꯗ ꯁꯦꯈꯔꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯃ ꯐꯪꯗ꯭ꯔꯕꯁꯨ ꯉꯁꯤ ꯁꯤꯖꯇꯣꯝꯕꯤꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ ꯐꯪꯗꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯃꯤꯟꯅꯕ ꯐꯪꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ, ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯊꯧꯁꯤꯟ ꯍꯩꯕꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯌꯥꯝꯕꯨꯡ, ꯍꯥꯎꯕ꯭ꯔꯣ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯃꯍꯥꯎꯁꯤꯕꯣ? ꯊꯔꯣꯏ ꯆꯨꯞꯂꯝꯕꯗꯒꯤ ꯌꯥꯝ ꯍꯥꯎꯋꯦ꯫ ꯀꯣꯟꯗꯨꯝꯕꯅ ꯁꯤꯅꯗꯨꯝ ꯃꯍꯥꯎꯔꯦ, ꯍꯥꯏꯖꯤꯟꯕꯒ ꯅꯠꯇꯦ ꯃꯁꯤꯒꯤ ꯊꯔꯣꯏ ꯃꯍꯥꯎꯁꯦ꯫ ꯆꯥꯔꯦ ꯇꯦꯡꯀꯣꯠꯊꯟ, ꯆꯥꯗ꯭ꯔꯦ ꯇꯦꯡꯀꯣꯠꯊꯟ ꯍꯥꯏꯕꯗꯨ ꯁꯤ ꯅꯠꯇ꯭ꯔꯅꯦ? ꯆꯤꯡꯂꯦꯝꯕꯤꯅ ꯊꯔꯣꯏ ꯅꯤꯡꯈꯥꯏꯕꯤꯒꯤ ꯃꯍꯥꯎꯂꯛꯇ ꯀꯥꯎꯗꯅꯕ ꯂꯩꯇꯣꯟꯗ ꯑꯗꯨꯃꯛ ꯊꯝꯕꯤꯌꯣ ꯏꯕꯨꯡꯉꯅꯤ, ꯏꯅꯦ ꯁꯣꯔꯣꯒꯤ ꯊꯔꯣꯏꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯅꯕ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯄꯒ ꯊꯔꯣꯏ ꯆꯨꯞꯄꯒ ꯋꯥꯔꯤꯅ ꯈꯖꯤꯛ, ꯊꯔꯣꯏꯅ ꯃꯌꯥꯝ꯫ ꯋꯥ ꯉꯥꯡꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯗꯤ ꯏꯐꯪ ꯐꯪꯗꯕꯒꯨꯝ ꯇꯧꯏ ꯑꯁꯨꯝꯅ ꯊꯔꯣꯏ ꯆꯨꯞꯂꯤꯉꯩ꯫ ꯕꯣꯏꯅꯥꯎꯗꯨ ꯃꯅꯞ ꯊ꯭ꯔꯨꯠ ꯊ꯭ꯔꯨꯠ ꯆꯤꯡꯈꯠꯂꯛꯏ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯃꯣꯔꯣꯛꯀ ꯁꯥꯔꯦ, ꯅꯥꯇꯣꯟ ꯑꯅꯤꯗꯨꯗ ꯕꯣꯜ ꯀꯥꯝꯂꯦ꯫ ꯃꯅꯞꯇꯨ ꯆꯤꯡꯈꯠ ꯆꯤꯡꯈꯠꯂꯗꯅ ꯃꯥꯗꯤ ꯌꯥꯝꯅ ꯍꯥꯎꯅ ꯊꯋꯥꯏ ꯇꯥꯅ ꯊꯔꯣꯏꯗꯨ ꯆꯥꯔꯤ꯫ ꯈꯔ ꯍꯪꯒꯣꯏꯒꯟꯕ ꯀꯣꯟꯗꯨꯝꯕꯗꯣ ꯑꯉꯥꯡꯗꯨꯒ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯐꯝꯂꯒ ꯊꯔꯣꯏ ꯊꯣꯡꯕꯗꯨ ꯆꯥꯔꯕꯅꯤꯅ ꯍꯦꯛ ꯎꯔꯨꯔꯦ꯫ ꯍꯨꯜꯂꯕ ꯅꯥꯇꯣꯜ ꯑꯅꯤꯗꯨꯗ ꯀꯥꯝꯂꯤꯕ ꯅꯥꯇꯣꯟꯗꯨꯗ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯕꯣꯜ꯫ ꯀꯌꯥꯗꯤ ꯃꯥꯟꯈ꯭ꯔꯦ ꯍꯪꯉꯣꯏꯅ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯕ꯫ ꯆꯥꯔꯝꯕꯗꯒꯤ ꯆꯞ ꯍꯦꯛ ꯂꯦꯞꯄꯤ, ꯊꯨꯛ ꯊꯨꯛ लाउगुमसु तौई। चासिनखिबा मयामदो बोइनाउगी नातोन सुमांगदो उबदा हाउना चासिनखिबा खरदुसु हंतोकनिंगबा फावी। तुकचबा हैनादबा हाइबदुबो मसादो तिलाई खुंबी चुबदौना मसादसु मरिंग मरिंग चटले। कोंदुम्बा फना चानिंगलंबदो तोखरे अदुगा तुमिन बोइनाउगी मनातोंदो सुक्तोकलगा येंगलगा लै। नातोन मही चेलबदो पानादुना लैखरे। चाउ चाउ महासोय नंगता याम चाउ नंगना पुक थलगा अैगी अपेनबा हाइदो ओइरनी असि खल्ली मपुकनिंगदा। अंगांग अदुदी फजना लौखतली। मोरोक याम सारकलगा नाकंदा लेरिबा प्लास्टिक की इसिंग जगतुदगी ग्लास अमदा हाइरगा अमुक मुक्सु हेक थई। चाबा फबा बोइनाउ अदुक मोरोक सारबदो मोनी मानी हाइदबा मखै चारी। असुमना नुमित्तुगी नुंगथिलदो यामना हाउना होटलदुदा अचापोट चामिन्नरे। चाबा लोइरकपदा शेखरना इने अखोइगिसिबु क्या तारगे? इने सोरोना चांगांग मंगादा लुपा मंगा, बोरागा पापड़गा लुपा मंगा, थरोई प्लेट अनि लुपा निपाल, पुन्ना लुपा तरा निपाल तारे बुंगो। शेखर फुरित खाउदगी पैसा लौथोकलगा पी चांदी चपी अहुम अमसु याउरी तौरीबदो। पैसा पिरमलगा मखोइसिंदो होटलदुदगी थोकलै।
ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯉꯪꯔꯥꯟꯅꯕ ꯂꯩꯆꯤꯜ ꯁꯥꯐꯣꯡꯕ ꯍꯧꯔꯛꯂꯦ ꯅꯣꯡꯄꯣꯛ ꯊꯪꯕ ꯑꯇꯤꯌꯥꯗꯅ ꯃꯝꯂꯤ ꯃꯝꯂꯤ ꯊꯥ ꯊꯣꯛꯂꯝꯗꯥꯏꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯑꯇꯤꯌꯥꯗꯅ ꯇꯥꯔꯝꯗꯥꯏ ꯀꯣꯔꯧꯒꯤ ꯉꯪꯔꯥꯟꯅꯕ ꯃꯆꯨ ꯅꯣꯡꯄꯣꯛꯀ ꯅꯣꯡꯆꯨꯞꯀ ꯑꯅꯤꯗꯨ ꯈꯦꯠꯅꯔꯕꯁꯨ ꯑꯇꯤꯌꯥ ꯃꯥꯒꯤ ꯐꯖꯕꯗꯤ ꯃꯊꯣꯏ ꯍꯥꯞꯂꯤ ꯁꯪꯕꯥꯟꯅꯕ ꯑꯇꯤꯌꯥꯗ ꯁꯪꯖꯤꯟꯈꯤ ꯃꯆꯨ ꯂꯧꯔꯣ ꯂꯩꯖꯕ ꯄꯨꯝꯕ ꯉꯥꯡꯂꯩꯅꯕ ꯅꯣꯡꯖꯥꯕꯤ ꯑꯩ ꯅꯪꯒꯤ ꯅꯀꯥꯗ ꯇꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ ꯍꯣꯇꯦꯜꯗꯒꯤ ꯊꯣꯔꯛꯂꯒ ꯑꯇꯤꯌꯥ ꯃꯥꯒꯤ ꯐꯖꯕ ꯌꯦꯅꯤꯡꯊꯥꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩ ꯆꯤꯡꯂꯦꯝꯕꯤꯒ ꯀꯣꯟꯗꯨꯝꯕꯒꯅ ꯄꯨꯟꯅ ꯑꯃ ꯅꯥꯀꯟꯗꯅ ꯑꯩꯗꯤ ꯋꯥ ꯉꯥꯡꯖꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯦꯝꯕꯤꯁꯅ ꯁꯥꯗꯨꯅ ꯅꯥꯄꯜꯒꯤ ꯃꯔꯨꯝ ꯊꯨꯞ ꯁꯗꯤꯡ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛꯃꯨꯛꯁꯨ ꯁꯦꯈꯔꯗ ꯂꯣꯟꯅ ꯂꯣꯟꯅ ꯍꯨꯔꯥꯟ ꯌꯦꯡꯕꯗꯤ ꯌꯦꯡꯂꯤ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯀꯣꯟꯗꯨꯝꯕ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅꯩ ꯑꯆꯥꯄꯣꯠꯇꯤ ꯆꯥꯃꯤꯟꯅꯔꯦ ꯍꯥꯏꯕꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯇꯥꯅꯤꯡꯈ꯭ꯔꯦꯗ ꯊꯧꯗꯨ ꯅꯨꯡꯅ ꯃꯔꯣꯜ ꯊꯣꯛꯄ ꯍꯧꯅꯗꯦ ꯄꯥꯎꯈꯨꯝꯒ ꯉꯥꯏꯈꯣ ꯉꯁꯤ ꯄꯨꯟꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯐꯪꯉꯤꯁꯦ ꯇꯞꯅ ꯇꯞꯅ ꯌꯥꯕ ꯍꯧꯔꯛꯂꯕꯅꯤꯅ ꯈꯜꯂꯨ ꯄꯥꯎꯈꯨꯝꯗꯤ ꯃꯇꯝ ꯈꯔ ꯆꯪꯈꯤꯒꯗꯕ ꯃꯥꯜꯂꯦ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯈꯪꯕꯤꯌꯨ ꯑꯩꯕꯨꯗꯤ ꯀꯥꯏꯗꯦꯅꯦ ꯑꯗꯨꯗ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯃꯍꯥꯛ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯉꯥꯏꯕꯤꯌꯨ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯑꯗꯨꯕꯨ ꯑꯔꯦꯞꯄ ꯄꯥꯎꯈꯨꯝꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯁꯤꯖꯒꯤ ꯃꯐꯝꯗꯒꯤ ꯇꯥꯕ ꯄꯥꯝꯃꯤ ꯆꯤꯡꯂꯦꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯀꯣꯟꯗꯨꯝꯕꯒꯤ ꯃꯔꯧ ꯂꯩꯕ ꯁꯤꯈꯥꯡ ꯈꯥꯡꯕ ꯋꯥꯍꯩ ꯄꯔꯤꯡꯁꯤꯡꯗꯨꯗ ꯅꯥꯀꯟꯗ ꯈꯔ ꯂꯥꯞꯇꯛ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯁꯤꯖꯇꯣꯝꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯂꯋꯥꯏꯗ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯏ ꯕꯦꯃꯥ ꯂꯦꯝꯃꯤꯗꯀꯣ ꯅꯪꯅ ꯂꯦꯝꯕ ꯁꯥꯕꯁꯦ ꯂꯦꯝꯊꯣꯛꯈꯤꯕꯁꯤꯅ ꯃꯔꯣꯜꯁꯨ ꯊꯣꯛꯇꯕ ꯉꯝꯃꯤ ꯈꯪꯗ꯭ꯔꯦ ꯅꯪꯁꯦ ꯕꯦꯃ ꯇꯦꯅꯋꯥ ꯃꯔꯣꯜ ꯇꯝꯕꯤꯕꯗꯧꯅ ꯇꯝꯂꯗ꯭ꯔꯥ ꯅꯠꯇꯦ ꯑꯆꯥꯄꯣꯠꯁꯨ ꯆꯥꯊꯣꯛꯄꯤꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯍꯜꯍꯟꯈꯤꯕ ꯍꯥꯏꯁꯦ ꯐꯖꯐꯝ ꯂꯩꯔꯔꯣꯏꯌꯦ ꯅꯪꯕꯨ ꯋꯥꯍꯩ ꯑꯃꯈꯛꯇꯗꯤ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯁꯤꯖꯇꯣꯝꯕꯤꯅ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯉꯔꯪ ꯉꯪꯅꯩ ꯀꯣꯆꯥꯕꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨ ꯇꯧꯔꯛꯀꯅꯨ ꯃꯤ ꯃꯆꯥ ꯄꯥꯈꯪꯁꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯑꯔꯦꯞꯄꯃꯛ ꯈꯪꯍꯟꯗ꯭ꯔꯕꯁꯨ ꯀꯔꯤꯅꯣꯃꯗꯤ ꯍꯥꯏꯌꯨ ꯈꯜꯂꯛꯈꯤꯒꯦꯕꯨ ꯍꯥꯏꯔꯁꯨ ꯂꯩꯗꯅ ꯑꯃ ꯉꯝꯖꯔꯣꯏ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯒ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯈꯤꯅꯤ ꯃꯇꯝ ꯂꯧꯈꯤꯅꯤ ꯑꯩꯗꯤ ꯂꯧꯅꯤ ꯅꯪ ꯃꯇꯝꯒꯗꯣ ꯈꯪꯗꯦ ꯋꯥ ꯑꯃ ꯑꯣꯏꯔꯁꯨ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯉꯁꯤꯒꯤ ꯃꯤꯀꯨꯞꯇ ꯆꯀ꯭ꯔꯤ ꯑꯣꯏ ꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯔꯛꯄꯅꯤ ꯆꯤꯡꯂꯦꯝꯕꯤꯅ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯤ ꯁꯤꯖꯅꯤ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯍꯣꯡꯒꯟꯗꯦ ꯑꯗꯨꯅ ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤ ꯆꯠꯅꯕ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯇꯈꯦꯜ ꯂꯩꯅꯥꯆꯣꯝꯗꯣ ꯃꯈꯨꯠꯇ ꯈꯨꯠꯁꯤꯟꯅꯩ ꯆꯤꯡꯂꯦꯝꯕꯤꯒꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯏꯉꯛꯉꯛꯏ ꯆꯤꯡꯂꯦꯝꯕꯤ ꯃꯤꯠ ꯀꯨꯞꯇꯅ ꯇꯈꯦꯜ ꯂꯩꯅꯥꯆꯣꯝꯗꯨꯗ ꯌꯦꯡꯂꯤ ꯁꯤꯖꯇꯣꯝꯕꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯂꯩꯔꯥꯡ ꯅꯥꯆꯣꯝꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯄꯥꯎꯈꯨꯝ ꯊꯤꯔꯤꯕ ꯄꯥꯈꯪ ꯃꯉꯣꯟꯗ ꯈꯔ ꯄꯤꯕꯤꯌꯨ ꯆꯤꯡꯂꯦꯝꯕꯤ ꯍꯔꯥꯎꯕꯅ ꯂꯨ ꯇꯣꯡ ꯁꯥꯠꯈ꯭ꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯦꯗꯅꯁꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯏꯕꯦꯝꯃ ꯃꯃꯥꯏꯗꯨ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯀꯣꯟꯗꯨꯝꯕꯗ ꯂꯩꯔꯥꯡ ꯅꯥꯆꯣꯝꯗꯨ ꯈꯨꯠꯁꯤꯟꯅꯩ ꯑꯗꯨꯒ ꯁꯤꯖꯒꯤ ꯄꯥꯎꯈꯨꯝꯅꯤ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯂꯩꯔꯥꯡ ꯅꯥꯆꯣꯝꯁꯦ ꯂꯧꯔꯣ ꯁꯤꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯀꯣꯟꯗꯨꯝꯕꯁꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯊꯀꯠꯅ ꯍꯔꯥꯎ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯧꯏ ꯋꯥ ꯁꯥꯡꯊꯅꯒ ꯉꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ ꯅꯨꯃꯤꯠꯀ ꯇꯥꯁꯤꯜꯂꯛꯄꯒ ꯀꯩꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯁꯥꯏꯀꯜꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯅꯤꯗꯣ ꯃꯤꯠꯌꯦꯡꯗꯒꯤ ꯇꯥꯝꯈꯤꯗ꯭ꯔꯤ ꯐꯥꯎꯕ ꯁꯤꯖꯇꯣꯝꯕꯤꯗꯨ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯐꯤ ꯍꯣꯡꯗꯣꯛꯇꯕ ꯃꯈꯩ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯎꯄ꯭ꯔꯥꯡ ꯎꯞꯂꯒ ꯂꯩ ꯅꯥꯆꯣꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯂꯦ ꯉꯁꯤꯗꯤ ꯅꯥꯆꯣꯝꯁꯤꯅ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯔꯦꯞꯄ ꯈꯪꯂꯦ ꯍꯥꯏꯕ ꯌꯥꯏ ꯅꯨꯡꯁꯤ ꯅꯥꯆꯣꯝꯁꯤꯅ ꯃꯩꯁꯥ ꯄꯨꯝꯕ ꯀꯣꯛꯍꯟꯕꯗꯧꯅ ꯇꯧꯏ ꯍꯦ ꯅꯥꯆꯣꯝ ꯂꯩꯔꯥꯡ ꯅꯪꯅ ꯄꯥꯈꯪ ꯑꯩꯒꯤ ꯀꯥꯏꯔꯨꯔꯕ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯂꯩꯁꯛꯅ ꯇꯥꯏꯁꯤꯟꯅꯔꯤ ꯄꯜꯂꯤꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯂꯩꯆꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯃꯨꯛꯁꯨ ꯅꯪꯒꯤ ꯂꯩꯅꯝꯅ ꯑꯩꯕꯨ ꯍꯤꯡꯈꯣ ꯃꯥꯒꯤꯗꯃꯛ ꯍꯥꯏꯕ ꯑꯁꯥ ꯑꯃꯁꯨ ꯄꯤꯕꯤꯔꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯥꯆꯣꯝꯗꯨꯗ ꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯒ ꯂꯩ